Nasigi Diamond Radio ki pungning ki warol thorong tabiri besi bu James Hegujamna taram lok chabugal loinani kongno na kurumjari. Nasigi khoi ki season azari ba number 9077282001 number se hangdok chare loinana number asida miyamna call tobiroktuna adomna adom gi pungning gi warol phongdok na nanu bagi dama tanja silobiru. Nasigi thorom asida khoi ki season azari ba number 9077282001 hangdok chare thorom asi adong gi pungning da phawbirakpa wakhalon loinana sandok chari ba Diamond Radio ki thorom sing gi yumpham oiba wafam sing adong gi lekai da thokpa awaba nungai ba mapau sing tamna na bagi da mak panthok chaba thorom kana gumba atamna na mioi amada hunna na ba aduga atamna na kana ba political gi wakhalon da pukhat pirakpa oiragadi thorom asi da saru yaba gi khudong chabal leijadi tonga tongan ba thorom sing da atopa platform sing da saru yabi bagi akai ba leite dubu thorom asidi miam hunna na ba aduga political gi hunna na bagi pangthok chaba thorom manate maramasina thorom sida saru yabi be sing na wafam sing asida che na thajabaga loinana asigi thorom asida saru yabi yo haibo wafam asiga loinana asigi YouTube live streaming da leibiri ba mio sing taram nok chari pramita thaga chari han boin chang birak pa Lightstrom Rosni thaga chari hauki ba pung kun mari asida mioi kun pungkun maris da mioi humpuga mathoi positive oraba matungda mioi ama ngarang gi oina lekhide laina si chapchana phare haina lobadi yadri loinana nan manipuri sing gi mathakta drive sathaba hokre nan manipuri sing na pass paidam dabasi cm bu shittabagi mami tarak pani haiba bk moirang sa gi wafam sing nongna ning sing bayai loinana pokso eki makhada nupa ama chahi 13 fadok pikre haibo wafam sini 2016 da sahi amna nauriba nupi macha mai kai khomna ba manghan ke ba thodok ta special just pokso chorachanpur gi maduna thorok pa cherol mana mara leire hena law thoki bada sahi 13 jel da leine na bagi damak ta cherak pikraba dudi thongliam sang goite koi so ngasigi thoromasida season azari ba number asida call to biba yagani loinana thoromasigi number hangdok chare miyang gi call naizari asigi ahan ba kolok chage hello ming amade leifam hai bisi Yansam Tairang dagi habiyo kari wafam thambiring ina khoi gari thobo matamde VIP na koi chumna thawjabada VIP na nakande khomna khallaga nakande chumna thawjara jo tension na bi bodo sum nungai chadawa dugumba jo VIP na gari kana thawbada tension piba na taba sum gari chumna thawjabada koi VIP nga aga thawbaga leibase adu nakanda khotna boina hando nakanda hando sum haibado adu makai rum da chachaba mi da jo ekta keno tawgi taw ekta haijan soi tension na sum leijaba sum nungai ja adu gum do ya ga ni tawbi lena ba sum haijan baina hoi VIP hai tare VIP isme amna dong khangbire makoi gi mathau siam chinba mafam amadagi amada chatpa amagi function yauna ba hona ba lambi thong phattaba lambi chinba marak sida VIP sing makoi na thobo gari si angakpani hai tare khudong thiba thoadi VIP ju hingbai wa leiroi thawri ba gari khu tawduna adubu thawda ba su ya da ba chatta ba su ya da ba khungang amadagi hai tare ko amore tension amadi lei mayam hanto haibado kari matam da di yam thina ngang ba yoromin me adu tension am lei na haitare so atai kari masai da ju thawja ujira minu thong gam der thong mathak tu da handu oi nakan da idi thawda dore ba thong makha da adu gum madu kitang mo ju yengan janing ba o prajani ko chachari che khoina ju khoi ju keno tawri ni ko mo ju keno tawje ni ko adu gum madu kitang adu
पुंगीजी सब फोंदोक चावनीदा होय होय याम नुंगाइजे हाबिरिबो वाफमदो याम जम वाफमनी अदुम चलगा होरोल खोंबदसु दुम खंगे होय अखोइना थचंदन खोतना लेरबुदी हंदो हाइबदु याबदो हंदोक ngसाइगी मी पाइबा मदि दुम भावले हाइबो वखलोन हाइतारे सो थैंक यू सो मच इजना हाबिरक फसगी दमा दु मसी मसी तोहनजनिंग दे खितंग यंगसल हन्निंगी हाइबो वाफम हाइतारे ने अदुमाइना तंबिबनी सो थागचरी मथंगी कोलर मदा खुदोंग चाबा मु पिजरी ngसगी थोरम मसीगी लाइबो फबानी सुब कोल कनानो हाइबि यंगमिनसी अदुगा कनाना करी हाइरई हाइबदुसु खमिनसी मियाम हुपना तानरिबा दुमलबा थोरम अमनी रेडियो दा मियोय लाख मरी खरहेना थोरम मसीबु तारिबा मदि यूट्यूब लाइव स्ट्रीमिंग दा हौजिक मक्की ओइना मियोय 97 हक्की मतुंग मी चत्रुक सत्रे फावबदि लाखनी खले हेलो मिंग अमदि लेफम हाइबिसे हेलो 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 दजन आई वांजिंग देगी चावा हाइबिसे चावा करी वफम थंबिनिंगे करी हाबिनिंगे अखोगी डायमंड की अहांबा थौरम पेलम हौदोकदा लीला थाबिगना अदुदन लीला दो खई रिजो की ड्रामा गुम थाबा यावजे करी ड्रामा रिजो की ड्रामा दो रेडियो के हाबिदि अदु थाबिबा यावद्रा रेडियो के हाबिदि करीनो कोई संगाई कइनो दगा अदुदि यादे मोइगी दुदि खोइना थाबा यादे मोइगी दुना मोइ चैनल दा हाइतारेने को मसे तोंगान म चैनल अममनी अदुना मखोइगी दुना मखोइ चैनल संदोक खोइना थाबा यादे अथिंग बसु लई हाइतारे को अदुमगी यादे लीला दो हंजिन थाजल को ने अदुगुम दुम तानिया पाइता होय होय उपाय लेते रेडियो की सुंगारे मोइगी सो हंजन मंगाक्तनी अनोबो गाक्ता पुथोकपदि ngambonte aduna नोंमगी चही चुपना लीला थानिंगाई लेते अदुबु अनोब चही मगी मरी मंगा हापचले लेप लेतना सिना लोबिरब्रा तै करी हाबिनिंग बोलेबिरी याय सा थमदे थागचरी थोरम से सुरुगा बेबसेगिदमा लीला अनोबा मतंगी थोलेबसिंग हापचलगा दुम खरा दुम याम खचरकचनी अदगिदि चहुम लान खरगदि नोंमगी लीला अममम मन अदि हेंतोरकदोइनी हाइतारेको एनीवे हेलो मिंग अमदि लेफम हाइबिसे हेलो सर आई लपु पत्तेरा दगी आई गा थोय शर्मा हाइबिसेगा करी हाबिनिंग राजनीति का मरी लेनदबीदा सर अखोई लमदम सिदा पुरी थिंगबम रमेश ना लैकाय अहुमगी क्लब अहुम साबिरे मसी दमा कपेन पोंगदोक चरे मागना तौरुबा थबक थौरम खुदिंग मक्ता मतम चुपदा ईश्वरना थौजानबिबा ओइरसनो वेतना विश पिजरी लोइनना सर हजितंग बुदि थेंबगरे नहान मखै पोल फंगदबनी औबै मै थाबसिंदो लौ संगममतंग सना मोहर मरीगी लिक अमतगा स्टिजगे फोंगना थोपिरो आइगी फोन नंबर सी मोइदा खंगननबा संथोक्पिगरसु यारे आइगी नाक्ता लोन लाक्पिना लौबिरसु यारे लौ संगममगा मोहर मरीगी सना मरी अमतगा सिनजगे थागचरेगा हाइजेगे तो सर थागचरी मथंगी कॉलर अमदा मो खुदोंग चावा पिजरी चौबलाइश्रम सर यामना मरु ओइ खंजरिबा क्राइम अपडेट कैदोबो यावरोबगे ना तापिरे अचौबलाइश्रम क्राइम अपडेट नोमनिनी दंग लेपचरी लीला खर चतपसिना मरम ओरगा मसिसु कोई पुमलेन पाट की फेस्टिवल का मरी लेना ना हाइतारेन अदुगा ngasisu pung 3 ki ma leijari so smaina yunga lingaida leithoki base iba paba nangdaba haitare aduna inspector tayai gi di soidana ba adum yam kana nangna ba hona jai crime update ki di hona ba singamdaba aduna ni aduga thagachari habirak pasagi dama mem cha sagol sem ngarang gi tayai fazai habirak hello mi ngamadi leifam habisi hello कॉल से तानद्रे अमुक हना तौबिरक याबगी खुदोंग चाबा लौबियु थोरम मसिदा सरुक याबा यानाननबगी दमा तराम लोकसरी ngasi YouTube live streaming da mi hoi chama gom phoga humdoi live sangbirak pasagi dama mathangi caller खुदोंग चाबा पिजरी तंजा फोन फंगदबा सिंगना ngasi ngarang se call tobada soidana fangani khale मरमदी
थोरम से हुजे कांदी लो सिंग सु याम येना बगे मी सु यामना हांग बा हाय तारे दोना कॉल तो बदा चिन खरबा प्रोग्राम से ngarang na hande हाय तारे हेलो हेलो कॉल ना फोन से चट खरगा कीपैड नमदुन लाइबा माले एनीवे लाइन कक्थचरे अमोहना तोबिगदा बरदी तोबिरो क्राइम अपडेट सोइदना दम पुदुना लाक्सगे मतम खजिक्तंग हाइतारे सिनोमनिनी खुदोंग चादबना अमुक लेपचबनी हेलो मिंग अमदे लेफम हाइबिसे हेलो ए कामो के को ओजा कुमै हाइबी ओजा कुमै करी हाइबे पुनी वखन कनोगे जासीबी लौकोनगी पाउजी ताब नुंगागी तबाय तारे फौ मांगबदो मदो कमाय तोजानो या दाना वल्लमदि फबा लोलम दाजे फौ मांगन बाजिगी नुंगागी तबा अदु गंत हाजे तोबनदा होय होय जा माइजो लोलम दाजा लोक फबा लोलम दाय मांगन बाजि सिंगा नितो जब नुंगागी तना तौचरपनदा वाफम सिना लोबिरब्रा तै करी हाइबिनिंगी लोजे सा थैंक यू सो मच थोरम से शुरू या बिरख खसगे दमा रंजना सरांगते करी मथेन चाबी गेन हंगबिरे रंजना सरांगते मसिगी ति चाक चाजद्री हाइतारे हेलो मिंग अमदे लेफम हाइबिसे सर फोन तौजरे आई सुबांग कुनौदगी प्रोग्राम तानी सर हाइबिसे करी हाइबिनिंगी हवी अखोई लेकाई से लंबी से अदुकी मतिक नुंगाइती बको सर असिगी मतकता अखोई फौ यइबगी नेसिन मदि पर्सन सिना लेखोम मयाम नुंगाइती लंबी नुंगाइतब मरक्सिदा मतम थादरग थममबति सर असि याम नुंगाइतब हाइतारे होय करी हाइदोनो मसे यादो मानदे मतुंगदसु यादो मानदे अदुमने होजिकने लंबीदने अदुम उजै ngarang so isum thabuk chathokpada haitare khoisum leppaga leiba da engine haitare ne ko fortune ama laeba adu magi trailer du da paiba chaka da paiba lekhom do phajana kotharadi phajana da paido pulap amukta do kotharadi kobi phaidom thaya do mal leibak se adu ki matik yamna napkhraba chaka ji da chaka karak du da khoiso amage chatpani na khoiso adu chena lengam ponte leibak ko thok lengam ponte na hai ko adu लंबी ददी टुप थादरम भाई तारे को मदुगा थागचरे हाबिरक पसगी दमा को मथंगी कॉलर मदा खुदोंग साबा बिजरी हेलो हेलो हाबिसी कोई कानी पोर्ट इस्टेट पे आजे मापन थारी जे होय कोई अमखत थाव डबन थाबियो फते ताबा हो नुंगाल खका ते लुथुकी हाले लोई थोखरगदि होय नोंमगे दम पुंखाय अमम पुंग अमम दि मयांग की पोथा जनब तौजबनी पुलप थाजल लेरगदि थोरमतै सु लेबनी ना हाइतारे ई बसुलत नौले ई बनत्रबनी ना कनो डबन थाब कई सी कैसोकपुरी कायदे थौरमदु अदु मु लोइरगा अमुक इसैगी थौरमदु कक अनि अदु हे लोइबगा अनौबदु मुंग लानी अदोरदि रेडियो सी तयाई ngak tangai garani haitare ka ko nuksibibage haibibei wani mi su kana gumana dum haidoini magi ji fajare na mai ji da tha lei haidorini ka yam lo graba thabak to bose isai kharga khongjaba bauda mai isai ngak to khongni haine na ai sei tharu nuko nai na mayam senare ni haitare migi thamoi se migi pukning se hamna loi haitare namina khankiba migi bijeng migi wakal भावना सागला पंखन खलगा अदम माई वाखन लेरिदुनि हेंजनगिदना ओइबना खजिख खंजनबना मयाम याम लौनबसु यावे अदना पुंसी से सिंगाक्तने हाइतारे सो थागचरे कका मथंगी कोलर मम लोकचगे हेलो मिंगमदि लाइफम हाइबिसे हेलो कॉल से तानद्रे
Sina maramurga mathangi kolara madam kudong chaba pizari tana khidragasu amana tobiro soidana fangani khalai maram de call si amna kari hai tare yes amona lai hello mingalai fongai bisi hangabok te thokjong kainasana habiyo akoi lau suba lore ahan bada diamond bu khurumjari habiyo koi lau ji suba lore dige koi sinau mayam si angtang lake na khalli lau ka chak chaba numita lake hainari lahawai lake haramba ikai thabi puro ka haramba do ada sagi anabagi chatchiba operation tauba kai kai de tabada asaba yado sunate khan thaka dum leire leiri kai thabi matam jo leisalakpa adu gi nung ai tama phaujai puro ka haraga puro khitre aduga inspector tayasi diamond gi video mayam sigi ordi nuti gi sabada hawa hangam gi mathen nuti gi jaba adagi inspector tayas pungning gi waron ti gi tari kai pendaba thauram mayam sidagi loina su nungai matakida mathe loinam ti gi jaba sanjang dauna dum taning ba sum phau bai tar sigi nungai jawa phawjai kitang haraga loijari thagachari thorom sida saruga pirakpa habiba nuksibiba mayam hai tare so hello mingalai phone hai bisi hello as hauraga kare hello tajare mingalai phone hai bisi oina thindagi manitombi taram nokchari kari wafam haibiningi yang kuire phone ji tawena tawa tawo haitaba isu nupi da tawala ine mina tawraga sum taba ji nungai taba hoi re da saruk si yaning dana yarai ni bu ima di sahi yame da hoi ado taba di dum taba hoi aroi ba su tai among ba su tai ado haige da tawle nungai ba pimba fi sana taramini yam nuwaizai saruk yabirakpa taba khakta natana sharuk yaba su yoksilakpa hai tare yam nuwaizai mayamgi pomnamakki yam nuwaizai kare no ma koirakke lakpiyo soidana no ma dum lakpiramba ko inthung no si jagare chaati hoi yam nuwaizai nahanoma ima ma call tore nangi da thamari mamanga gi mamang da nangi noigi diamond da lakcharamba imado leikhidre magi sorat yore adu ma leikhidabaduna koi lakpa ngamdre adu magi sorat loi khragbani na aikoi punna amuk leihori basingdo amuk lakke na khalli nangi da la amba mateng pangba mana masinga pura la amba imado leikhidre ga haibe yaure nungai tabajan punsi je imado diamond di pam na tabi khibo oire ko na adu khodi leitaba su khangjau dabani na karim jo hangaude aduga kari hai tare akhoi leijari bas yum da hoba khangam pambi ma kobi pambi ma phuoga leijari ba macha wari basing da chana bani ga na nuksi da na auto tongaga sitana ga lakpi da na akhoi du ga khudol tambado madugi nuksi badu mapok simagi amuga na fangaroi dubu ima du ga manabi ima kayamarum da leiri mayam sinadi lakpi gani khalle badum da nungai tabdi dum phawi adu singal tani punsi gi leila hai tare ni daga khama ngamoi loina chatkini leiringai dadi masing thana da bangak tane leikhidra kanda ko hengwai migi magun se leitra kanda loina lepi leiringai dadi tarai nam khalubo leikhidaba matung da migi magun se di kari honguni hello mingamadi leifam haibise hello call sitana dre aduna maramuraga mathangi caller amada khudong chaba mu pijari Hitler haikam yaithibi lokol da mangkhiba lauga phaubai mai thabada mangkhibaga karambana henna yamjano amana lotna amana phongna yam nungai jade haiba wafam ama takpir Hitler
ꯂꯧꯐꯝꯗꯒꯤ ꯐꯧ ꯃꯥꯡꯉꯦ ꯁꯤ ꯑꯉꯛꯄ ꯋꯥꯅꯤ ꯇꯧꯔꯤꯁꯦ ꯇꯥꯏꯕꯪꯁꯤ ꯖꯥꯠ ꯖꯥꯠꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯁꯤ ꯑꯩ ꯉꯁꯤꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯀꯣꯜ ꯐꯪꯖꯕꯅꯤ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔ ꯈꯨꯒꯥ ꯇꯝꯄꯥꯛꯇꯒꯤ ꯏꯃꯤꯡꯅ ꯁꯟꯇꯥ ꯂꯩꯃꯛꯄꯐꯝ ꯀꯧꯖꯩ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯤꯕꯨ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯉꯁꯥꯏꯁꯨ ꯁꯥꯔ ꯑꯩꯍꯥꯛꯅ ꯋꯥꯔꯣ ꯈꯔꯗꯪ ꯁꯥꯔꯒꯤ ꯃꯐꯝꯗ ꯋꯥꯆꯞꯇ ꯑꯩ ꯃꯦꯁꯦꯖ ꯏꯖꯈꯤꯕꯗꯣ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯩ ꯇꯥꯖꯔꯦ ꯍꯣꯏ ꯑꯗꯨ ꯑꯩꯍꯥꯛꯅꯤ ꯑꯗꯣ ꯑꯩ ꯏꯁꯥ ꯒꯥꯔꯤꯁꯨ ꯆꯠꯆꯕ ꯃꯤꯅꯤ ꯍꯧꯖꯤꯛ ꯒꯥꯔꯤ ꯔꯟ ꯉꯥꯏꯕ ꯑꯣꯏꯅ ꯁꯥꯔꯒꯤ ꯔꯦꯗꯤꯑꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯥꯖꯔꯝꯕꯅꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯟꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝꯗ ꯔꯤꯖꯥꯕꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯑꯝꯇꯪꯗꯤ ꯑꯩꯍꯥꯛꯁꯨ ꯆꯪꯖꯅꯤꯡꯉꯤ ꯂꯥꯛꯆꯅꯤꯡꯉꯤ ꯑꯗꯣ ꯑꯋꯥ ꯑꯅꯥ ꯃꯇꯦꯡ ꯑꯣꯏꯕ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯇꯧꯖꯅꯤꯡꯕ ꯑꯗꯨꯒ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯟꯁꯄꯦꯛꯇꯔ ꯊꯌꯥꯏ ꯁꯟꯗꯣꯛꯄꯤꯕ ꯑꯗꯩ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯦ ꯇꯧꯕꯤꯗ꯭ꯔꯦꯕ ꯃꯥꯜꯂꯦ ꯁꯥꯔꯅ ꯍꯣꯏ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯇꯥꯡ 10ꯒꯤ ꯃꯇꯨꯡ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯂꯤꯂꯥ ꯈꯔ ꯆꯠꯇꯅ ꯂꯩꯔꯦ ꯂꯤꯂꯥ ꯆꯠꯄꯁꯤꯁꯨ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯑꯃꯗ ꯆꯠꯄꯗꯣ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯃꯤ ꯃꯌꯥꯝ ꯎꯅꯕꯒꯤ ꯊꯦꯡꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯕ ꯑꯗꯨꯅꯁꯨ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯝꯗꯝ ꯁꯅꯥ ꯂꯩꯄꯥꯛꯁꯤꯗ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯀꯔꯤ ꯇꯧꯔꯤ ꯈꯪꯖꯅꯤꯡꯉꯤ ꯃꯐꯝꯗꯨꯗ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯡꯉꯨ ꯆꯥꯏꯔꯦꯜꯗ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯃ ꯊꯦꯡꯅꯩ ꯏꯅꯥꯎꯗꯨꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥꯡꯉꯨ ꯆꯥꯏꯔꯦꯜꯒꯤ ꯈꯟꯕ ꯃꯥꯒꯤ ꯀꯣꯛꯇ ꯂꯩꯍꯧꯔꯤꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯥꯒꯠꯂꯦ ꯃꯥꯅ ꯁ꯭ꯄꯦꯁꯦꯜ ꯑꯩꯈꯣꯏ ꯋꯥꯡꯉꯨ ꯆꯥꯏꯔꯦꯜꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯕꯣर्डर टाइपꯇ ꯌꯧꯁꯜꯂꯕꯅꯤ ꯏꯝꯐꯥꯜ ꯆꯠꯄꯒ ꯃꯦꯟꯃꯥꯔ ꯆꯠꯄꯒ ꯃꯦꯟꯃꯥꯔꯅ ꯍꯦꯟꯅ ꯅꯛꯑꯕꯅꯤ ꯂꯝꯗꯝ ꯑꯁꯤ ꯃꯅꯤꯡ ꯊꯪꯕꯅ ꯃꯐꯝ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯐꯪꯗꯦ ꯃꯐꯝꯁꯤ ꯑꯋꯥꯠ ꯑꯄꯥꯇꯅ ꯄꯤꯛ ꯊꯜꯂꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯃꯤꯅ ꯑꯗꯨ ꯐꯪꯉꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯐꯪꯗꯦ ꯑꯗꯣ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯌꯥꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯋꯥꯠꯄ ꯃꯔꯝꯅ ꯑꯣꯏꯔꯒ ꯂꯝꯗꯝꯁꯤ प्रजाꯁꯤꯡ ꯈꯪꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯒ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯃꯁꯥꯒꯤ ꯂꯝꯗꯝ ꯊꯥꯗꯣꯛꯑꯒ ꯃꯤꯒꯤ ꯃꯔꯝꯗ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯆꯥꯅꯅꯕ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯂꯤ ꯒꯥꯏꯅ ꯍꯥꯏꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯤꯂꯥ ꯆꯠꯆꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯐꯝꯗꯨꯗꯒꯤ ꯐꯪꯖꯔꯛꯏꯕ ꯅꯣꯂꯦꯖꯇꯤ ꯂꯝꯗꯝꯁꯤꯗ ꯂꯩꯕ प्रजाꯁꯤꯡ ꯑꯁꯨꯝꯅ ꯂꯩꯕꯁꯨ ꯌꯥꯎꯕ ꯑꯣꯏꯔꯦꯅ ꯈꯪꯖꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯅ ꯀꯔꯤꯁꯨ ꯂꯝꯗꯝꯗꯨꯗ ꯇꯧꯔꯨꯒꯗꯕꯗꯤ ꯑꯩꯅ ꯉꯝꯒꯗꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡꯗꯤ ꯄꯥꯡꯒꯅꯦꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯏꯆꯤꯟꯅꯥꯎ ꯀꯔꯤ ꯆꯤꯊꯕ ꯂꯩꯕꯤꯔꯦ ꯍꯥꯏꯕꯤꯅꯤꯡꯕ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯇꯩ ꯁꯤꯌꯔ ꯇꯧꯕꯤꯅꯤꯡꯕ ꯀꯔꯤ ꯂꯩꯔꯤ ꯇꯧꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩ ꯑꯗꯨ ꯁꯥꯔ ꯑꯩ ꯇꯧꯖꯔꯔꯣꯏꯒꯦ ꯃꯇꯝꯁꯨ ꯌꯥꯝ ꯂꯧꯖꯔꯔꯣꯏꯒꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯤꯌꯨ ꯒꯥꯔꯤ ꯊꯧꯕ ꯁꯦꯜ ꯇꯥꯟꯕ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯁꯣ ꯍꯤꯡꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯔꯟ ꯆꯠꯄ ꯉꯥꯏꯔꯤꯅ ꯍꯥꯏꯁꯤꯅꯤ ꯏꯟꯗꯤꯔꯥ ꯁꯣꯔꯣꯛ ꯍꯥꯏꯕ ꯑꯃꯅ ꯇꯥꯛꯄꯤꯔꯛꯄꯗ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯑꯐꯕ ꯃꯤ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯉꯛꯄꯅꯤ ꯍꯨꯔꯥꯟꯕ ꯃꯤꯁꯤꯡꯅ ꯑꯋꯥꯕ ꯁꯨꯅꯤꯡꯗꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯏ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯁꯥꯔ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯄꯤꯌꯥꯔꯤ ꯀꯧꯖꯩ ꯍꯥꯏꯕꯤꯁꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯑꯩ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯇ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯁꯥꯔꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯔꯤꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯥꯔ ꯖꯦꯝꯁꯄꯨ ꯀꯣꯜ ꯇꯧꯖꯔꯛꯂꯤꯕ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯁꯥꯔꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯁꯥꯔꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯣꯜ ꯀꯌꯥ ꯂꯧꯕꯤꯗꯨꯅ ꯃꯇꯝꯒ ꯆꯥꯟꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯣꯅꯣꯗ꯭ꯔꯃꯥ ꯑꯣꯏꯅ ꯁꯥꯟꯅꯗꯨꯅ ꯃꯤꯌꯥꯝꯗ ꯇꯥꯍꯟꯕꯤꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯖꯩ ꯑꯃꯁꯨꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯒꯥꯡꯃꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯑꯃꯁꯨꯡ ꯑꯋꯥꯕ ꯄꯣꯊꯥꯖꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯥꯔ ꯖꯦꯝꯁ ꯑꯃꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯁ꯭ꯇꯥꯐꯁꯤꯡꯕꯨ
ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅ ꯄꯨꯟꯁꯤ ꯃꯇꯣꯟ ꯂꯣꯝꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯃꯄꯨꯒꯤ ꯈꯨꯌꯥꯈꯥꯗ ꯅꯤꯖꯔꯤ ꯂꯣꯏꯖꯔꯒꯦ ꯁꯥꯔ ꯑꯩ ꯊꯥꯒꯠ ꯋꯥꯍꯩꯁꯦ ꯍꯥꯏꯖꯅꯤꯡꯕ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯖꯗ꯭ꯔꯦ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯈꯔ ꯍꯣꯠꯅꯖꯕ ꯈꯔꯗ ꯃꯁꯤꯡ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯖꯒꯗꯕ ꯋꯥꯐꯝꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯂꯩ ꯃꯌꯥꯝꯅ ꯋꯥꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯋꯥꯕ ꯂꯩ ꯇꯦꯟꯁꯟ ꯂꯩ ꯆꯞ ꯃꯥꯟꯅꯩ ꯃꯌꯥꯝꯅ ꯏꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯪꯉꯤ ꯃꯌꯥꯝꯅ ꯁꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯥꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯈꯤꯇꯪ ꯈꯦꯠꯅꯕꯗꯤ ꯀꯔꯤꯅꯣ ꯃꯤꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯅꯤ ꯃꯌꯥꯝꯕꯨ ꯅꯣꯛꯍꯟꯕꯅꯤ ꯀꯞꯍꯟꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯛꯇꯅꯤ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯃꯤꯡꯒ ꯂꯩꯐꯝꯒ ꯄꯥꯡꯒꯩꯗꯒꯤ ꯂꯩꯁ꯭ꯔꯝ ꯄ꯭ꯔꯦꯃꯤꯂꯥ ꯄꯥꯡꯒꯩꯗꯒꯤ ꯇꯔꯥꯝ ꯂꯣꯛꯆꯔꯤ ꯄ꯭ꯔꯦꯃꯤꯂꯥ ꯍꯥꯏꯕꯤꯁꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯊꯧꯔꯝ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯥꯔꯒꯤꯅꯦ ꯆꯦꯞꯇ ꯇꯌꯥꯏꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯗꯨꯒ ꯁꯥꯔꯒꯤꯅꯦ ꯆꯦꯞꯇ ꯇꯌꯥꯏꯒꯤꯅꯦꯀꯣ ꯏꯁꯩ ꯑꯅꯧꯕꯗꯣ ꯑꯗꯨꯗꯣ ꯈꯨꯐꯖ ꯑꯃ ꯌꯥꯝ ꯐꯖꯩ ꯑꯗꯨꯏꯗꯣ ꯑꯗꯨ ꯑꯩꯗꯤꯅꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅꯦ ꯅꯨꯃꯤꯠ ꯇꯥꯕꯅ ꯊꯕꯛ ꯅꯣꯝꯕꯅ ꯆꯥꯛ ꯊꯣꯡꯉꯦ ꯏꯁꯩꯗꯣ ꯉꯪꯉꯅꯤ ꯍꯩꯔꯁꯨ ꯍꯩꯇ꯭ꯔꯁꯨ ꯑꯗꯨꯗꯒꯤ ꯀꯣꯟ ꯐꯦꯡꯉꯦ ꯏꯁꯩꯗꯣ ꯉꯪꯉꯅꯤ ꯐꯤ ꯁꯨꯔꯁꯨ ꯏꯁꯩꯗꯣ ꯑꯗꯨꯝ ꯉꯪꯉ ꯂꯩ ꯑꯗꯨ ꯏꯁꯩꯗꯤ ꯌꯥꯝ ꯐꯖꯩꯗ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯈꯨꯐꯖ ꯑꯃꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯑꯗꯨꯒ ꯁꯥꯔ ꯋꯥꯐꯝ ꯑꯃꯅꯅꯦ ꯁꯥꯔꯒꯤꯅꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯦ ꯗꯥꯏꯃꯟ ꯍꯥꯏꯕꯗꯣ ꯇꯁꯦꯡꯕ ꯗꯥꯏꯃꯟꯗꯣ ꯍꯦꯛ ꯑꯣꯏꯔꯦ ꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯍꯥꯏꯅ ꯊꯣꯟꯈ꯭ꯔꯤꯅꯣꯕ ꯁꯤꯒꯤ ꯃꯃꯤꯡꯁꯦ ꯁꯥꯔꯅ ꯑꯣꯏꯅ ꯊꯣꯟꯈꯤꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯊꯣꯟꯈꯤꯕ꯭ꯔꯥ ꯗꯥꯏꯃꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯄꯨꯈꯠꯄꯤꯕ ꯋꯥꯐꯝꯅꯤ ꯗꯥꯏꯃꯟ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯣꯏꯕ ꯑꯁꯤ ꯃꯌꯥꯝꯅ ꯈꯣꯡꯖꯣꯝ ꯔꯦꯗꯤꯑꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯄꯥꯎꯅꯥ ꯔꯦꯗꯤꯑꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯆꯤꯡꯂꯦꯟ ꯁꯅꯥ ꯔꯦꯗꯤꯑꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯑꯗꯣ ꯂꯥꯟꯐꯝꯅꯤ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯁꯤꯗ ꯇꯨꯈꯤꯕ ꯑꯃꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯊꯣꯟꯕ ꯌꯥꯗ꯭ꯔꯥ ꯑꯗꯨꯒ ꯅꯤꯡꯇꯝ ꯔꯦꯗꯤꯑꯣ ꯍꯥꯏ ꯌꯥꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯂꯣꯏꯅ ꯐꯖꯩ ꯂꯣꯏꯅꯃꯛ ꯑꯗꯨꯕꯨ ꯗꯥꯏꯃꯟ ꯑꯁꯤ ꯌꯥꯝ ꯀꯃꯟ ꯋꯥꯔꯗ ꯑꯃꯈꯛꯅꯤ ꯗꯥꯏꯃꯟꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯟꯗ ꯍꯤ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯍꯤ ꯌꯥꯏ ꯔꯦꯗꯤꯑꯣ ꯍꯦꯛ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯕ ꯂꯣꯟ ꯑꯃꯗ ꯃꯩꯇꯩꯒꯤꯁꯨ ꯌꯥꯕ ꯍꯤꯟꯗꯨꯁꯨ ꯌꯥꯕ ꯑꯗꯒꯤ ꯃꯨꯁꯂꯤꯝꯁꯨ ꯌꯥꯕ ꯈ꯭ꯔꯤꯁꯇꯦꯟꯁꯨ ꯌꯥꯕ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯂꯣꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯅ ꯈꯪꯕꯗ ꯗꯥꯏꯃꯟ ꯍꯥꯏꯇꯥꯔꯦ ꯁꯣ ꯗꯥꯏꯃꯟ ꯍꯥꯏꯁꯤ ꯑꯗꯣꯝꯁꯨ ꯗꯥꯏꯃꯟꯅꯤ ꯑꯗꯣꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯑꯝꯕ ꯌꯥꯏ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯑꯝꯕ ꯌꯥꯏ ꯄꯣꯛꯏꯕꯗꯨꯒꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯒꯤ ꯃꯆꯠꯇꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯏꯅꯤ ꯏꯃꯥꯅ ꯊꯕꯣꯝ ꯇꯔꯥꯅ ꯄꯨꯔꯛꯏꯅꯤ ꯏꯃꯥꯅ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯅꯤ ꯃꯗꯨꯒꯤ ꯄꯣꯠꯂꯨꯝꯗꯨ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯏꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯑꯩꯈꯣꯏꯅ ꯏꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯔꯛꯏꯅꯤ ꯏꯃꯥꯗ ꯅꯥꯎꯊꯤ ꯁꯥꯖꯔꯛꯏꯅꯤ ꯏꯃꯥꯗ ꯀꯞꯄꯤꯅꯤ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯏꯃꯥꯗ ꯗꯤꯃꯥꯟ ꯇꯧꯏꯅꯤ ꯏꯃꯥ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯃꯥꯅ ꯁꯦꯟꯅꯕꯤꯔꯛꯄꯗꯨꯅ ꯃꯤ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤ ꯌꯥꯝ ꯆꯥꯎꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯃꯥꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕꯨ ꯐꯤꯖꯤꯒꯤ ꯃꯅꯤꯅꯤ ꯃꯅꯤ ꯍꯥꯏꯕꯁꯦ ꯗꯥꯏꯃꯟꯗꯨꯕꯨꯅꯤ ꯗꯥꯏꯃꯟꯒꯤ ꯃꯒꯨꯟꯗꯤ ꯁꯩꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯃꯛꯄꯨ ꯍꯣꯠꯅꯖꯔꯤꯕ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯁꯦ ꯑꯩꯈꯣꯏ ꯗꯥꯏꯃꯟꯗ ꯗꯥꯏꯃꯟ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯃꯌꯥꯝꯗꯩ ꯃꯤꯊꯣꯏꯔꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯄꯥꯟꯗꯝ ꯑꯃꯗꯤ ꯂꯩꯗꯅ ꯗꯦꯁꯇꯤꯅꯦꯁꯟ ꯄꯟꯊꯨꯡ ꯄꯥꯝꯖꯕ ꯑꯅꯤꯡꯕ ꯍꯥꯏꯕꯗꯨ ꯂꯩ ꯑꯅꯤꯡꯕꯗꯨꯅꯤ ꯂꯧꯔꯒ ꯊꯣꯜꯂꯤꯕ ꯃꯤꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯗꯥꯏꯃꯟ ꯉꯥꯛꯇꯅꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯑꯝꯕ ꯌꯥꯏ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯄꯣꯛꯑꯝꯕ ꯌꯥꯏ ꯁꯤꯟꯃꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯉꯁꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯑꯗꯣꯝꯒꯤ ꯏꯃꯨꯡꯒꯤ ꯗꯥꯏꯇ ꯂꯧꯅꯅꯕꯒꯤꯗꯃꯛ ꯁꯨꯕ ꯅꯣꯝꯕꯒꯤꯗꯃꯛ ꯁꯅꯥ ꯁꯥꯕ ꯎ ꯁꯨꯕ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯏꯪꯈꯣꯜ ꯁꯨꯕ ꯍꯣꯇꯦꯜ ꯐꯝꯕ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯑꯣꯇꯣ ꯊꯧꯕ ꯒꯥꯔꯤ ꯊꯧꯕ ꯁꯤꯡ ꯀꯛꯄ ꯃꯤꯒꯤ ꯂꯨꯈꯥꯛ ꯆꯥꯝꯕ ꯐꯥꯎꯕ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝ ꯃꯗꯣ ꯀꯌꯥꯗ ꯇꯥꯡꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯁꯤꯟꯐꯝꯗꯨꯅ ꯂꯦꯞꯄ ꯌꯥꯗꯦ ꯃꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯗꯥꯏꯃꯟ ꯉꯥꯛꯇꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯁꯤ ꯍꯜꯂꯣ ꯉꯁꯥꯏꯁꯨ ꯇꯧꯕꯤꯔꯝꯃꯦ ꯀꯣꯜꯁꯦ ꯑꯗꯨ ꯇꯥꯟꯅꯗ꯭ꯔꯦ ꯃꯁꯤ ꯐꯣꯟ ꯑꯃꯇꯪ ꯁꯤꯟꯇꯣꯛꯑꯒ ꯇꯧꯕ ꯌꯥꯕ꯭ꯔꯥ
ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯣꯟꯅꯁꯨ ꯃꯥꯜꯂꯤ ꯅꯦꯠꯋꯥꯛꯅꯁꯨ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯇꯥꯟꯅꯗ꯭ꯔꯕꯅꯤꯅꯀꯣ ꯁꯣ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯔꯣꯃꯤꯂꯥ ꯂꯣꯏꯇꯣꯡꯕꯝ ꯌꯦꯁ 144 ꯆꯂꯥꯏꯈꯤꯕꯒꯤ ꯋꯥꯐꯝ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛ ꯃꯐꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯃꯗꯨꯒꯤ ꯀꯣꯄꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯊꯤꯡꯕ ꯈꯔ ꯂꯩꯔꯒꯁꯨ ꯍꯜꯂꯣ 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 ꯇꯥꯖꯗ꯭ꯔꯦ ꯅꯦꯠꯋꯥꯛꯅ ꯃꯥꯜꯂꯦ ꯑꯗꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯁꯥꯔ ꯑꯩꯒꯤ ꯃꯤꯡ ꯁꯨꯁꯤꯜ ꯀꯧꯖꯩ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯗꯒꯤ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯗꯒꯤ ꯁꯨꯁꯤꯜ ꯍꯥꯏꯕꯤꯁꯤ ꯁꯥꯔꯒꯤ ꯗꯥꯏꯃꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯗꯤ ꯔꯦꯗꯤꯑꯣ ꯋꯦꯕꯄꯨꯗꯤ ꯐꯪꯖꯗ꯭ꯔꯦ ꯔꯦꯗꯤꯑꯣ ꯋꯦꯕꯇꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯆꯨꯝꯃꯦ ꯑꯗꯨꯋꯥꯏꯗꯗꯤ ꯐꯪꯗ꯭ꯔꯦ ꯑꯩ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯕꯅꯤ ꯑꯗꯨꯒ ꯈꯨꯠꯁꯦꯝ ꯂꯥꯏꯚꯇ ꯌꯥꯝ ꯐꯖꯩ ꯁꯥꯔ ꯌꯦꯁ ꯈꯨꯠꯁꯦꯝ ꯂꯥꯏꯚ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯃꯅꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯔꯦꯗꯤꯑꯣ ꯑꯥꯀꯥꯁꯕꯥꯅꯤ ꯕꯤꯕꯤꯠ ꯚꯥꯔꯇꯤ ꯑꯦꯞ ꯑꯁꯤꯒꯨꯝꯕꯁꯤꯡꯗ ꯇꯥꯕ ꯐꯪꯒꯅꯤ ꯉꯁꯥꯏꯗꯒꯤ ꯁꯥꯔ ꯇ꯭ꯔꯥꯏ ꯇꯧꯖꯕꯅꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯑꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯑꯗꯨꯒ ꯏꯊꯝ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯜꯁꯦ ꯌꯥꯝꯅ ꯊꯣꯏꯅ ꯂꯥꯛꯇꯦ ꯅꯍꯥꯟꯋꯥꯏ ꯑꯃꯈꯛꯇꯤ ꯂꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯁꯣ ꯍꯥꯏꯇꯥꯔꯦ प्रजाꯁꯤꯡ ꯁꯔꯨꯛ ꯌꯥꯔꯛꯄ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯣꯏꯔꯤꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣ ꯃꯄꯥꯎ ꯇꯝꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯑꯇꯩ ꯋꯥꯐꯝꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯁꯥꯔ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯈ꯭ꯔꯦ ꯁꯦꯝꯕꯤꯌꯣꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯗꯕ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯁꯤꯕꯨ ꯇꯥꯕꯤꯔꯒꯗꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯅ ꯂꯝꯕꯤꯁꯤꯕꯨ ꯑꯃꯨꯛꯇꯪ ꯆꯪꯍꯟꯅꯤꯡꯕ ꯁꯤ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄꯁꯦ ꯃꯐꯝꯗꯨꯒꯤ ꯂꯝꯕꯤꯁꯤ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯃꯛ ꯈꯪꯖꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯍꯣꯏ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯊꯝ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃꯗ ꯑꯃꯨꯔꯛꯇꯪ ꯑꯣꯔ ꯑꯅꯤꯔꯛꯇꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯤ ꯂꯤꯂꯥ ꯁꯥꯟꯅꯕ ꯆꯠꯄꯒꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯂꯥꯛꯏ ꯅꯍꯥꯟꯋꯥꯏ ꯃꯣꯕꯥꯏꯜꯒꯤ ꯅꯦꯠꯋꯥꯛ ꯐꯪꯗ꯭ꯔꯤꯉꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯛ ꯂꯣꯏ ꯐꯪꯉꯀꯥꯟꯗ ꯏꯊꯝ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯁ꯭ꯋꯥꯏꯁꯤꯗ ꯅꯦꯠꯋꯥꯛꯁꯤ ꯐꯪꯗꯦ ꯃꯐꯝ ꯈꯔ ꯈꯛꯇꯗ ꯐꯪꯉꯤ ꯑꯗ ꯑꯩꯈꯣꯏꯁꯦ ꯑꯗꯣꯝꯗ ꯂꯥꯛꯑꯗꯤ ꯐꯣꯟꯁꯤꯡꯁꯦ ꯆꯞ ꯆꯞ ꯂꯦꯞꯄꯒ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯂꯩꯕꯩ ꯋꯥꯔꯤ ꯂꯩ ꯀꯣꯟꯊꯪꯗ BSNL ꯑꯗꯩ ꯏꯌꯥꯔꯇꯦꯜ ꯃꯊꯪ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯌꯥꯝ ꯈꯨꯗꯣꯡꯆꯥꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯂꯝꯕꯤꯗꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯐꯍꯧꯗꯦ ꯑꯗꯨꯒ ꯆꯤꯡꯒꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯃꯁꯨ ꯌꯥꯎꯏ ꯇꯝꯒꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯌꯥꯏꯔꯤꯄꯣꯛꯂꯣꯝꯗꯒꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯨꯁꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯩ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯑꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯂꯝꯕꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯌꯥꯝꯒꯤ ꯂꯣꯏ ꯅꯨꯡꯉꯥꯏꯗꯣꯔꯤꯅꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯃꯍꯥꯛꯀꯤ ꯐꯥꯎꯔꯛꯄꯒꯤ ꯂꯝꯕꯤ ꯃꯇꯦꯛꯇꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯀꯛꯆꯤꯡ ꯑꯗꯨ ꯃꯊꯪ ꯆꯠꯈ꯭ꯔ ꯑꯣꯛꯁꯨ ꯅꯤꯡꯊꯦꯝꯆꯥ ꯈꯨꯟ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯥꯏꯗ ꯈꯨꯟ ꯇꯥꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯗꯨꯝ ꯂꯣꯏꯅ ꯈꯪꯖꯩ ꯃꯐꯝꯁꯤꯡꯗꯣ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯁꯥꯟꯅꯕ ꯆꯠꯄ ꯈꯣꯠꯄ ꯑꯃ ꯂꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯅꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯄꯥꯛꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣ ꯃꯔꯨꯑꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯁꯣ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕꯗ ꯅꯤꯡꯊꯦꯝꯆꯥ ꯈꯨꯟ ꯑꯗ ꯑꯣꯛꯁꯨ ꯅꯣꯡꯄꯣꯛ ꯀꯛꯆꯤꯡ ꯑꯩꯈꯣꯏ ꯃꯤꯔꯥꯕꯥꯏ ꯂꯩꯔꯤꯕ ꯃꯐꯝꯒꯥꯏꯁꯦ ꯆꯠꯇꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯈꯤꯅꯦꯕ ꯃꯅꯤꯄꯨꯔꯗ ꯂꯝꯈꯛ ꯇꯥꯕ ꯆꯠꯇꯕꯁꯨ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯆꯠꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯗꯨꯅ ꯂꯝꯁꯤꯡꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯃꯌꯥꯝ ꯇꯥꯔꯤꯕꯅꯤꯀꯣ ꯈꯜꯂꯨꯕꯗꯕ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯁꯤ ꯍꯜꯂꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯀꯣꯜꯁꯤ ꯇꯥꯟꯅꯗ꯭ꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯍꯜꯂꯣ ꯈꯨꯔꯥꯏꯗꯒꯤ ꯕꯤꯅꯣꯇꯥ ꯇꯈꯤꯂꯝꯕꯝ ꯇꯔꯥꯝꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯁꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡ ꯂꯥꯏꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯀꯨꯏꯅ ꯐꯪꯖꯗ꯭ꯔꯦ ꯄꯥꯛꯁꯨ ꯇꯧꯗ꯭ꯔꯦ ꯃꯌꯥꯝꯁꯤ ꯀꯩꯅꯣꯁꯨ ꯌꯥꯝ ꯌꯥꯝꯃꯃꯤꯅ ꯐꯣꯟꯁꯨ ꯄꯥꯛ ꯐꯪꯗ꯭ꯔꯦꯕ ꯍꯣꯏ
ꯑꯩꯈꯣꯏ ꯅꯍꯥꯟ ꯂꯥꯛꯆꯔꯝꯕ ꯂꯐꯨ ꯆꯔꯥꯒ ꯂꯧꯕꯗꯨꯅꯦꯕ ꯂꯐꯨ ꯆꯔꯥꯗꯣ ꯌꯥꯝ ꯐꯖꯅ ꯍꯤꯡꯖꯔꯦ ꯑꯗꯨꯁꯨ ꯁꯨꯝ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯥꯛꯁꯦ ꯑꯃꯨꯛꯁꯨ ꯆꯥꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯇꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯣ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨꯀꯣ ꯍꯣꯏ 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 ꯑꯗꯒꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯀꯩꯅꯣꯒꯤ ꯁꯥꯔꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯀꯩꯅꯣ ꯇꯧꯅꯤꯅ ꯍꯥꯏꯕꯤꯈꯤꯕ ꯑꯃꯁꯨ ꯊꯦꯡꯅꯖꯒꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯦꯅ ꯈꯜꯂꯦ ꯍꯣꯏ ꯑꯩ ꯇꯧꯖꯔꯛꯀꯦ ꯃꯔꯛꯇ ꯑꯩ एपिसोड 1 2 ꯁꯨꯝ ꯁꯦꯝꯖꯔꯛꯀꯦ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯖꯒꯦꯕ ꯍꯣꯏ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯨꯝ ꯍꯥꯏꯗꯤ ꯏꯆꯥꯒꯤ ꯀꯩꯅꯣ ꯄꯔꯁꯣꯅꯦꯂꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯊꯥꯒꯠꯄꯗꯣ ꯑꯩꯈꯣꯏꯗꯤ ꯄꯪꯊꯥꯗ ꯊꯥꯒꯠꯂꯤꯁꯨ ꯍꯥꯏꯕꯁꯨ ꯌꯥꯎꯔꯦ ꯊꯥꯗꯤ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯦ ꯑꯗꯨꯅ ꯏꯁꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯩꯁꯨ ꯂꯣꯏꯕ ꯈꯨꯗꯤꯡꯒꯤ ꯏꯁꯩ ꯊꯥꯕꯤꯔꯛꯄꯁꯦ ꯍꯣꯏ ꯀꯌꯥꯒꯤ ꯏꯁꯩꯁꯤꯡꯗꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯅꯥꯕ ꯐꯕ ꯑꯣꯏꯕꯤꯌꯣꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯣꯏ ꯍꯣꯏ ꯊꯝꯖꯔꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯨꯝ ꯊꯥꯒꯠꯄꯤꯕ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯕꯨ ꯑꯣꯏꯅ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯩꯈꯣꯏ ꯊꯥꯒꯠꯆꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯒꯤꯅꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯑꯣꯏꯕꯣꯟꯇꯦ ꯑꯗꯨꯒ ꯀꯦꯁꯣ ꯂꯥꯏꯁ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯏꯃꯨꯡꯒꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯣ ꯈꯔ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯔꯗꯤ ꯃꯤ ꯋꯥꯠꯇꯦ ꯑꯗꯨꯒ ꯈꯤꯇꯪ ꯂꯥꯏꯔꯕ ꯑꯣꯏꯔꯕꯗꯤ ꯃꯤ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯤ ꯆꯨꯝꯕꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯁꯤ ꯍꯜꯂꯣ ꯁꯒꯣꯜꯕꯟꯗꯒꯤ ꯑꯕꯦ ꯁꯒꯣꯜꯕꯟꯗꯒꯤ ꯑꯕꯦ ꯇꯔꯥꯝ ꯂꯧꯖꯔꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯤ ꯂꯩ ꯑꯗꯣ ꯁꯥꯒꯤ ꯗꯥꯏꯃꯟꯁꯦ ꯉꯥꯃꯩ ꯇꯥꯕꯁꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯕꯨ ꯑꯗꯨꯝ ꯇꯥꯗꯣꯏꯅꯦ ꯑꯗꯣ ꯁꯥꯒꯤ ꯍꯧꯖꯤꯛ ꯈꯣꯡꯖꯣꯝꯗ ꯆꯠꯁꯦꯅ ꯑꯗꯨꯝ ꯉꯝꯂꯩꯔꯕ ꯃꯥꯁꯦ ꯁꯥꯒꯤ ꯈꯣꯡꯖꯣꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯆꯔꯝꯃꯦ ꯑꯗꯣ ꯀꯗꯥꯏ ꯁꯥꯔꯅꯦ ꯔꯦꯗꯤꯑꯣ ꯀꯗꯥꯏꯗ ꯑꯣꯏꯔꯕꯅꯣ ꯈꯣꯡꯖꯣꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯂꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯒꯤ ꯈꯤꯇꯪ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯂꯝꯕꯤ ꯀꯣꯏꯂꯥ ꯔꯣꯗ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯒꯤ ꯃꯇꯦꯛ ꯆꯪꯕꯁꯦ ꯌꯥꯝ ꯁꯥꯡꯅ ꯆꯪꯗꯦ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ 50 ꯃꯤꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯡꯀꯥꯞ 50 ꯆꯪꯉꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯦ ꯀꯣꯝꯄ꯭ꯂꯦꯛꯁ ꯂꯩꯔꯦ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯗꯨꯝ ꯎꯕꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯥꯏꯗ ꯍꯪꯕꯗꯗꯤ ꯈꯪꯒꯅꯤꯀꯣ ꯂꯣꯏꯅ ꯈꯪꯒꯅꯤ ꯍꯣꯏ 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 ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯥꯅꯨꯄꯤ ꯁꯥꯒꯤ ꯁꯨꯝ ꯑꯋꯥꯕ ꯃꯌꯥꯝ ꯑꯅꯥꯕ ꯃꯌꯥꯝ ꯀꯩꯀꯥ ꯃꯇꯦꯡ ꯄꯥꯡꯕꯗ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤ ꯈꯣꯠꯁꯤꯅ ꯑꯗꯨꯝ ꯍꯥꯏꯅꯩ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯀꯣꯏꯕ ꯑꯣꯏꯅ ꯆꯪꯖꯔꯒ ꯑꯗꯨꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯔꯝꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔꯅ ꯁꯨꯝ ꯁꯟꯗꯣꯛꯏꯕ ꯁꯦꯛꯇꯔ ꯇꯌꯥꯔꯕꯨ ꯑꯣꯏꯔꯣ ꯑꯗꯩ ꯀꯥꯏꯃꯗꯦꯕꯨ ꯁꯨꯝ ꯃꯌꯥꯝꯅ ꯃꯦꯁꯦꯖꯁꯦ ꯐꯖ ꯐꯖꯕ ꯄꯤꯕꯁꯦ ꯇꯥꯕꯒꯤ ꯁꯨꯝ ꯄꯦꯟꯕ ꯅꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯗꯨꯝ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯔꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯃꯔꯤꯛ ꯏꯁꯤꯡ ꯃꯔꯤꯛ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯆꯧꯕ ꯏꯁꯤꯡ ꯑꯃ ꯑꯣꯏꯕꯒꯨꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯋꯥꯕ ꯈꯨꯗꯣꯡ ꯆꯥꯖꯗꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗꯁꯨ ꯌꯥꯎꯕꯤꯒꯦꯅ ꯇꯥꯛꯄꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯅ ꯑꯗꯨ ꯄꯥꯡꯗꯨꯅꯁꯨ ꯂꯩ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ ꯈꯔ ꯃꯁꯤꯡ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯏꯃꯌꯨꯝꯅꯥꯝ ꯁꯔ ꯃꯆꯥꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯆꯥꯕ ꯊꯛꯄ ꯈꯪꯗꯕ ꯃꯈꯩ ꯍꯣꯠꯅꯈꯤꯕꯗꯣ ꯃꯆꯥꯅ ꯃꯤꯔꯥꯏꯕ ꯀꯥꯟꯗ ꯀꯥꯎꯊꯣꯛꯈꯤꯕ ꯑꯣꯅ ꯇꯥꯛꯄꯤ ꯁꯨꯅꯤꯇꯥꯒꯤ ꯃꯕꯨꯡꯗꯣꯅ ꯇꯥꯛꯄꯤꯔꯦ ꯁꯣ ꯊꯥꯒꯠꯆꯔꯤ ꯌꯥꯏꯃꯌꯨꯝꯅꯥꯝ ꯉꯁꯤꯁꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯇꯥꯡꯀꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯤ ꯌꯥꯝ ꯈꯔ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯍꯣꯔꯦꯟꯁꯨ ꯑꯗꯨꯝ ꯇꯥꯕꯤꯁꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯑꯩ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯅꯣꯛꯀꯨꯟꯅꯤ ꯁꯥꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔꯒꯤ ꯁꯥꯎꯟꯁꯦ ꯌꯥꯝ ꯇꯞꯈ꯭ꯔꯦ ꯁꯥꯔ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯤ ꯖꯣꯒꯔ ꯇꯥꯔꯛꯄꯒꯤ ꯋꯥꯐꯝꯅꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯃꯃꯥꯡ ꯆꯍꯤꯗ ꯂꯧꯔꯣꯛ ꯄꯟꯊꯥ ꯂꯣꯏꯔꯛꯄꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯔꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯗꯨ ꯈꯣꯏꯗꯣꯛꯑꯣ
haidana geotech thabirau lau khoi khoi de haibadu akoi lau sangam ahum khoduk jare adui matungda koi geotech thajare kunba yare maron ahum lak khoi matamda marol ama khoibada sangam da lupa 7 ni ahum lak khoinaraba matungda hawai maru lau lao haidan department na kaurak patagi chaturaga sangam da hawai keji ahum khak ibirakpa masi Thawban district laijariba airport sarkan laijariba lomi akoibu karem nabiribra natraga Thawban district ta koigi agriculture na maru marang bibiraktabra masi complaint se ai thamjaningba hojik 2021 gi lorok pantha lorak pasida akoina wana law khodok charuraga maru marang bibini haidana paisa changno honaruraga hawai kilo ahum gi damakta akoi law khodok podo kijara bai tare aduna masi mailena ba department tabiraga amutang singdok piro ai gaming nokun farmar airport tagini thank you sir yam noise oda biri wafam se yamna maroi ba wafam ne ai tare lomi da hariba polam sing do marang kai pidra di kamai to do no khoi do ba sa do ga kari ga hariba takpi ba se tono phaja kre do bu mari leina ba sing da tabira kan da masugi response ai tare ne madu pibira di ham no ai do mali lomi gi di kari haruni theng su theng hariba polam do pibira ga di kari awat pa leibano kari soi ba leibano piba ngamoi do bor ga na ngamoi haina law tok pi ba masigi wafam hai tare so mo hore lomi chawkhatana lamdam madu chawkhat padi sungoi oiroi masidi achumba wafamni maduna thagachari habirakpa aduga mathangi caller ma lokhachage hello ming amadi laifam habisi ai tokjere kina bonoim digi bomi manganesa bomi habisi koigi ojection ambon toren je koi oneban mla salo kenda koi onam ke dege rada ke so torgat togi baneba hoi to busida koi nambon kenda sida koi nambon kenda gi jaga sin lo ye bi sinau sin koi toren da taru thada ba khodo ben mari saron toren ji phulingam yam masak oye bako ado masum thabak si uji lo ye be matamina koi parda sin bab ta yone se katang hajening bai tara aduga koi labuk ta mitin thogdara ka koi tin sorok sida koi laifo mena laiba ka kai tan masiju to honing de na se katang hajege to sa yam nuaje bambe thank you so much apaba yai paba wafong akta thambiram basi gidama thank you mathangi caller amada mo khudong chaba bijagi chinaw mana call ai khonjel tappe na ta pirami ai khonjel se sakra nuai ta bai ham kan ngang ba nuai ta ba danani adu thagachari habirak pasagi dama adu hello ming amade laifam habi se si kano sar ai kano ta je phone thong ba ngai oh kari lamdagi no aduga minga sumda khangjagi malomdagi inaw malomdagi naw taram nokchari habisi kari wafam thambiningi kari wafam habiningi hagi inspector tayarida akogi family gi wari kari ka matang kage yam happy ba hai tare ko aduna maram moiraga aina haijaningi je sada sana wari jinji Ethiopia bada wari amata ga Ethiopia haige toba akogi yung kai pala kanda nupa je yu yang ngore adegi mata jinji ju salsale loina ai te haina taina ro som yarak tre som chaure adai mata jing mayu makai loi pale adai mata jing ju yu thakpanina phajana ju loina ragrabanina mama thokwa haina tana bu ta yadre to mama oibajin gi wajaba adugi leila je anta idi oduga sana anamada soidana yaurakani dum leiribani wari yam lana family play yam insert tawjare hai tare ahan bada hektami phami pundak ekta toro thiba mari khramung tawre ko hojik se amok khara family da tawraga police na nakoina na yawba wari khara zum changjal lai hai tare soidana tamina se dum sina lobirabra tai kari habining balai biri hoi ngarangi inspector tayagi koigi magumduna yunga orga tawgi matang to adu tajabadagi ai sum khalak ta hai tare do
ꯑꯩꯈꯣꯏ ꯁꯦ ꯁꯨꯝ ꯔꯥꯏꯇꯔ ꯑꯃ ꯀꯔꯤ ꯑꯃ ꯊꯦꯡꯅꯕ ꯂꯣꯏꯅꯕ ꯈꯪꯅꯕꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯁꯥꯔꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯧꯁꯤꯟꯖꯔꯦ ꯑꯩ ꯈꯪꯖꯔꯦ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯒꯤꯗꯤ ꯐꯦꯃꯤꯂꯤꯒꯤ ꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯍꯜ ꯑꯣꯏꯔꯛꯑꯀꯥꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒꯤꯗꯣ ꯁꯥꯔꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯀꯔꯝꯕ ꯃꯇꯥꯡꯗꯅꯣ ꯐꯣꯡꯗꯣꯛꯄꯤꯌꯨꯅ ꯍꯥꯏꯖꯒꯦ ꯇꯧꯖꯕ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩꯅꯣ ꯁꯥꯔꯒꯤ ꯏꯟꯁꯄꯦꯛꯇꯔ ꯀꯌꯥꯁꯦ ꯑꯩꯈꯣꯏꯗꯤ ꯔꯦꯗꯤꯑꯣꯁꯦ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯇꯧꯕꯒꯤꯁꯨ ꯇꯥꯗꯦ ꯑꯗꯨꯒ ꯀꯣꯟꯅ ꯅꯣꯡꯉꯥꯜꯂꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯨꯝꯃꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯒꯨꯝꯕ ꯇꯥꯏꯃꯤꯡ ꯆꯥꯔꯒꯅ ꯄꯨꯡ 1-2 ꯑꯗꯨꯋꯥꯏꯗꯒꯨꯝꯕ ꯇꯥꯕꯁꯦ ꯇꯧꯋꯦꯕ ꯑꯗꯣ ꯔꯦꯗꯤꯑꯣꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯁꯥꯏꯠꯇꯁꯨ ꯐꯪꯍꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯖꯒꯦ ꯇꯧꯕ ꯊꯥꯒꯠꯆꯔꯤ ꯁꯣꯏꯗꯅ ꯃꯇꯝꯗ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯔꯦꯗꯤꯑꯣꯗꯃꯛ ꯐꯪꯗ꯭ꯔꯁꯨ ꯈꯨꯠꯁꯦꯝ ꯂꯥꯏꯚ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯁꯤꯗꯗꯤ ꯍꯦꯛ ꯍꯧꯕ ꯄꯨꯡ 7ꯗꯩ ꯍꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯥꯍꯟꯖꯩ ꯑꯗꯨꯅ ꯈꯨꯠꯁꯦꯝ ꯂꯥꯏꯚ ꯁꯤꯖꯤꯟꯅꯕꯤꯔꯒꯗꯤ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅꯤ ꯈꯨꯠꯁꯦꯝ ꯂꯥꯏꯚꯇꯨꯅ ꯅꯦꯠ ꯌꯥꯝ ꯆꯥꯔꯔꯣই ꯑꯗꯨꯒ ꯑꯗꯨꯝ ꯊꯥꯔꯒ ꯔꯦꯗꯤꯑꯣꯗꯣ ꯊꯝꯃꯒ ꯀꯔꯤ ꯍꯥꯏꯅꯤ ꯃꯦꯁꯦꯖ ꯏꯕ ꯌꯥꯅꯤ ꯃꯦꯁꯦꯖ ꯄꯥꯕ ꯌꯥꯅꯤ ꯐꯦꯁꯕꯨꯛ ꯍꯥꯡꯕ ꯌꯥꯅꯤ ꯋꯥꯆꯦꯞ ꯍꯥꯡꯕ ꯌꯥꯅꯤ ꯁꯨꯝ ꯊꯥꯅ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯁꯨ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒꯀꯣ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ Hello, ning amadi leifam haibise. Hello. Tajida ki thauchai beba. Haibiu kari haibiningi kari wafam thambiningi haibiu. Sarana sugar kaya do sugar wangu se kai phage. Sugar wangu phagre ba. Kari na farino. Sarana han haibikibado. Haibiu kari haikiba. Sida akhoi baba ama naba. Adugi sugar wangu maje test tawekanda. Adu kai da phage haiba. Oh kari na phage haiba. Sugar do chakcha mang da kya lege no chakcha mang da ne kya lege yengo chakcha matung da kya lege yengbiu chakcha matung pung ani leraga aduga ne afaba doctor ama haitare tanabibam changu adum masi akoigi kari haitare diabetology hai masi yengba doctor se na medicine ge doctor su yengba yai ko medicine da su akoigi sijagi noren adagi doctor acho doctor ranbir manipur da leiba sing maming chalaba yam lady anoba na hakya su lady ko adu maduda yengba ma change aduga sugar si sexindraba sugar si sexin da tar diam khudong thiningai oye han da mit uro oye adagi di mit udabada nate singli nauri nara neba khar leraga kidney failure kaneba anu kidney fail di perpapti oiroi yam sexin da basingna chahi 15 dagi na kun phawgi manung da kidney fail soidana oineba soidana soidabini ko diabetes ki aroiba se kidney fail ne aduna diabetes ki masi control tawragadi masi control tawrakanda khoin HbA1c gana test lei masi 6.5 7 phawgi manung da tham taragadi yamna fadoini aduna 7 helaba 8 helaba sum leiraba adu yam lui aduna maroini isagi sahi se 35 suraba 35 su taragadi isaje diabetes check tawba hobiro tha taruk khudingi maramdi masi nagragadi upai leite aduna diabetes nabagi khwaidagi maroiba maram se karino haradi cholesterol wang bani aduna ihan hamda cholesterol ji kaya da lei hangada ge haibado cholesterol ji chama gi makha da thamna bohona bi gadaban haksang sajen tawba humang taba adai sanga chara su yam chadaba thau thu marek yam chasan bidaba chara ka su sajen yamna tawba aduga hariba sing se cholesterol ji wang handaba aduna tumba da manglak naba cholesterol wang adi manglak naraga sigalli aduna mase doctor ga fajana tana birakanda chahi 35 suradine test sekta tawbiro singaire aduga naha singsu type 1 lei but doctor ga tana bibena khwaidi fani
ꯑꯩꯒꯤꯗꯤ ꯁꯖꯦꯁꯟꯅꯤ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯗꯨꯅ ꯗꯥꯏꯕꯤꯇꯤꯁ ꯅꯥꯔꯒ ꯑꯗꯩ ꯆꯥꯛꯀꯤ ꯁꯔꯨꯛ ꯌꯥꯝꯅ ꯀꯛꯊꯕꯤꯕ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛ ꯌꯥꯝꯅ ꯆꯥꯕꯤꯕ ꯐꯦꯠ ꯌꯥꯝꯅ ꯆꯥꯕꯤꯗꯕ ꯁꯤꯅꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁꯁꯤ CRPCꯒꯤ ꯙꯔꯥ 194ꯒꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯊꯝꯕꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯦꯂꯦꯛꯁꯟꯁꯦ ꯅꯛꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯀꯦꯟꯗꯤꯗꯦꯠꯈꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗꯧꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯈꯛꯇꯅ ꯃꯩ ꯍꯧꯕꯒꯤ ꯃꯇꯝꯅꯤ ꯑꯗꯨ ꯐꯔꯦ ꯑꯗꯨꯝꯕ ꯈꯟꯅ ꯆꯩꯅꯗꯅꯕ ꯃꯁꯤ ꯊꯝꯕꯤꯔꯛꯄꯁꯤ ꯌꯥꯝꯅꯗꯤ ꯐꯩ ꯑꯗꯨꯕꯨ ꯃꯁꯤ ꯑꯌꯨꯛ ꯇꯧꯔꯒ ꯅꯨꯡꯗꯥꯡꯗꯅ ꯍꯦꯛ ꯊꯝꯕꯤꯔꯒ ꯑꯌꯨꯛ ꯀꯣꯝꯊꯣꯛꯄꯤꯔꯒ ꯃꯈꯣꯏꯁꯨ ꯈꯔ राजनीति वालागैसु मखोय पोंबा चटपा खोपा मी मंगा पुनबा हाइबसी मी मंगा पुनबा यादबा हाइबसी मोना हाउस कैंपेन दु चलोसु अमुगो चलोसु मजे खुदुंग थीबा अमदि ओइदुना मी मंगा हाइबसी हेना पुनगदुन हाइरबा अदुना मसी दंगी अखोगी याम फै सरकार जे यामना फै अदुगो मसीन दंगी खैतम ngakna चटपा ngमगदिब्रा हाबो वापम दरिसा थागचरी ओजा चावा अदंग साइगी CRPCगी धारा थमजलगदी मयामदो पुंदरेदनको अदे बहुत सु खरा लांगरोय मसे आइदी फबरन खल्ले अमरोमद अदुगा यस ngasa हाइबिबदो अयुक्तगिने नुमिदांग वाइरम फावबो खरो कोमथोकपिरगा नुमिदांगी मतमदुदना खरे हेक थम्बिबा अदु अस अयुक्ते याय हाइरोदिने अयुक्तो पुन्नम होनरकनी अदु अमोरे बहुत लेप मिजो पैसा तिंगबदी फने याम फनी अयुक नुंदिन लोइन 144 जलाइरदी थोकपे याद्रे है नोइद बोट खोंबा लाके तौबनी याद्रे को न हारगे युमदगी सुम तोरगा हायेंग हाक्सित नोंगालगा को हे बोट हे लोइसनगिबा मना मने ने नाइदना कानिंगबम न मराय काजनी थागचरी ओजा यस इम्फाल वेस्ट की वइना 144 चलाइग्रे अदना तै डिस्ट्रिक्ट सिंगसु चलाइर ओइ हाइनिंगा लेते करिगुमा इरांग लेरदी हंदक लाइसेंस गन नोंमै याम गन खोंगत खिबगे अर्थजे सोना कापनरकपदुना नोंमै दुं गन खोंगखरिनी नत्रदि नोंमैसे दुम लेगिनी कोड ऑफ कंडक्ट चनब अदुदगी हे खोंगतपनेबा अदु हंदक्ति यामने एडवांस ओइना नोंमैजे खोंगतली मिसिमिना असोपन खरे यावरगसु ngन्न खोंगतखिबजे अमरोमदबुदि फरे एनीवे हेलो मिंग अमदि लेफम हाइबिसे हेलो पुखावदगी इमा मेमनी ओइ मा मेमा हाइबिसे करि हबिनिंगी शाबो इमा दाराम नोकरी मान करि हबिनिंगी मा हाइबियो ओ कुमसीजे लौ ये पैसा याम चंगे खाव तांगे खाकुमदगी अदम खावबसु यैबसु अदम हेंगले अदगी मईजिजु अदम नालेदि मुखनी पैसा न थांजबनेबको इमा होय थालिजे अदगी खंगेदा यामना तै चाद्रे दा याम वारे इमा होयदि अदो ngarang इचागी दयाइदो इमा द्याम कापे सुनीतागी वारीदो ꯇꯤꯒꯤꯇꯥ ꯏꯃꯥ ꯇꯥꯕ ꯂꯦꯞꯁꯨ ꯑꯗꯣ ꯏꯆꯥ ꯅꯥꯕꯒꯤꯅꯦ ꯏꯃꯥꯁꯦ ꯑꯩꯒꯤ ꯀꯔꯤꯐꯥꯎ ꯄꯤꯔꯛꯇ꯭ꯔꯤꯕꯀꯣ ꯁꯣꯏꯗꯕꯤ ꯄꯤꯔꯛꯀꯅꯤ ꯏꯃꯥꯅ ꯀꯩꯅꯣꯝꯇ ꯑꯣꯏꯁꯨ ꯆꯥꯅꯅꯕ ꯏꯆꯥꯅ ꯇꯧꯕꯁꯤ ꯌꯥꯝ ꯄꯦꯟꯖꯩ ꯍꯥꯏꯕ ꯍꯋꯥꯏꯁꯦ ꯑꯁ ꯚꯤꯗꯤꯑꯣꯁꯤ ꯇꯥꯔꯣꯏꯁꯤ ꯏꯃꯥꯅ ꯋꯥꯖꯕꯁꯤ ꯏꯇꯨ ꯄꯨꯈꯥꯎꯔꯣꯝꯗꯗꯤꯀꯣ ꯐꯖꯅ ꯇꯥꯏ ꯏꯆꯥꯒꯤ ꯗꯥꯏꯃꯟꯁꯦ ꯌꯥꯝ ꯐꯖꯅ ꯁꯦꯡꯅ ꯇꯥꯖꯩ ꯏꯃꯥꯅ ꯑꯗꯣ ꯏꯆꯥꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ ꯏꯃꯥꯁꯤ ꯍꯋꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯏꯆꯥꯁꯦ ꯑꯃꯨꯛ ꯅꯥꯗꯣꯏ ꯖꯥꯠꯂꯅꯦꯅ ꯍꯥꯏ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯏꯃꯥꯅ ꯄꯣꯛꯆꯗ꯭ꯔꯁꯨꯀꯣ ꯈꯪꯗꯦꯗ ꯑꯁ ꯉꯔꯥꯡꯁꯨ ꯏꯃꯥꯗꯤ ꯌꯥꯝ ꯀꯞꯄꯤꯗ थागचरी मा वारीदा ngasisu soidana tabisiko ima थागचरी याउदे इचागी थौरम पुनमक थागचरी मा याम नुवाइजै ताबिबा सिगिदमक अदुगा थैंक यू इमा थागचरी हना थौरम सरुग याबिबको नुक्सिबिबा इमा खोइ म्यामना इंस्पेक्टर तेगी ngasi wari sodum yamna dum khara dum interesting oibang hanagum naitare dum moini haijege aduga mathangi कॉलर मदम खुदोंग साबा मु पिजरी हेलो हेलो गुड इवनिंग सर गुड इवनिंग सर फोन पुगरेजे तनादगी जिमेक
Zenimax taramlokchari haibisi kari kari wafam thambi. Sir keno aina thinajabdo khoi ki kende ngara pabung khoi ki Chief Minister Bireno ko mana wahai ma khak thinajabai mai pista khoi ki ahalwer mama mapa bu khoi ki macha sing na tathi to hoina to macha sing pharaga jela thamani haibu ma khak aina thinajero hoi masi sir khoi ki thabak oi pabung gi wai yam penjaba aina ju yam kaino ai bijaba aduna masi thabak oina pangthok piragadi yamne hena nungaijagani haiba wafam jaina thumjage to sir Zenimax tabak oina pangthodi yam nungaini singbani adamai tawdana mama mapa thina tawbasing jail thamni gaaradi ko matang phadana khotana mai to ai sister ngahan sumaina paw khoi sir birin sister sumaina hai adu thabo oina pangthok ati thabo oina pangthok piu hai na aigi aina ka hai tar aijani ai tar Thank you Zenimax I do have to sir Thank you so much Zenimax habira pasigidama Hello. Hello. Mingalai phone hai bisi. Thazagi nabati phongra. Habiu kari hai biningi. Huwe se khatang nuai ta bakan. Kaisum tawde am sena taji habiu sargi haibam thokpa dum hai bisi. Koi mamangi 2015-16 gi chawi da koi lugon pine na kang ri lau gi ba koi habiu kari tawra baduga account number lau haga ngasi bo ai kang account tangbi da ko sa hoi adum bai na le na be su ko na su ti si salaga SC unawre ato ngasi bo di nganda phang kan ra ta ba adagi amana ꯑꯩꯈꯣꯏꯒꯤ ꯇꯦꯟꯊꯥꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯑꯃ ꯌꯦꯡꯕꯤꯕ ꯃꯁꯤꯁꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ sina loibirabro tai tam ngai be wari songi jar hairadi am nuai dong ni phone nungai tabagi ra khangde yam phajaba maroi bo wafam so haibire do zakate atai chi thaba leibiri bro hoi adu yam phajana di tajai koi somda di thank you so much haibirak pasigi dama aduga labuk ta lau yai khibagi charu mai thadok piganu air pollution amadi leipak le hau manghalli amadi thangnabada phawai mai wairak pagi chakpa yai haina lewa lamding sar ojit na wafam se phongdo pire thagachari sa su yam thai bp su high oi sanga su sa de kwa talap churut beri su thakte kamai to bajana koi baba se cha su yam thai adu abecha naurem baba tu nai haira na de haira aduma sa thakpada diabetes na gani hai bai wabudi thoidok pul leite aduga bp high oi do cholesterol wang bagini aduna cholesterol wang idu fahan ba machangi aduga chahi matang na su cholesterol wangali bp legali BP leiba haisina kuina leira agadi pancreas haitare diabetes na na bagi chawba maram amasu oi hello ming amade leifam haibise langmai dongdagi ranjita ne sa taram nokchari kari wafam haibin sa na isa nungaite haibado yam nungaite adi isa nungaitadi sargi punggi waronje koi sanji saikong gumbana tawhan biraga tangai phadaba tayai gumbadi sarna tawhan janinge ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯁꯨꯝ ꯐꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯀꯥꯏꯅꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯉꯁꯤ ꯁꯥꯔꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯍꯣꯏ
ꯑꯗꯨꯒꯤ ꯇꯧꯖꯔꯛꯄꯅꯤ ꯈꯔ ꯄꯣꯊꯥꯖꯍꯟꯅꯤꯡꯕ ꯁꯥ ꯍꯣꯏ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯌꯥꯝꯅ ꯗꯣꯝ ꯇꯨꯕ ꯗꯨ ꯅꯠꯇꯦ ꯑꯗꯨꯒ ꯁꯟꯖꯤꯠ ꯁꯥꯏꯈꯣꯝꯁꯨ ꯑꯦꯚꯥꯏꯂꯦꯕꯜ ꯑꯗꯨꯝ ꯑꯣꯏꯗꯦ ꯃꯥꯁꯨ ꯑꯣꯖꯥ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯅꯍꯥꯟꯁꯨ ꯅꯔꯁꯤꯡ ꯑꯗꯨꯝ ꯇꯧꯍꯜꯂꯤꯗꯨꯅꯤ ꯑꯗꯣ ꯑꯩꯅ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯤ ꯑꯉꯥꯡꯈꯩ ꯑꯗꯨꯝ ꯇꯧꯍꯟꯖꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯗꯣꯝ ꯇꯨꯒꯩ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯂꯤꯂꯥꯁꯨ ꯆꯠꯇꯣꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯇꯣꯞꯄ ꯆꯤꯡꯗ ꯂꯥꯛꯀꯗꯣꯔꯤꯕꯅꯤ ꯃꯣꯟꯗꯣꯝꯗ ꯑꯗꯨꯅ ꯆꯠꯆꯒꯗꯣꯔꯤꯕꯅꯤ ꯉꯔꯥꯡꯁꯨ ꯆꯥꯏꯔꯦꯜꯂꯣꯝꯗ ꯆꯠꯂꯤ ꯂꯝꯕꯤꯗꯤ ꯌꯥꯍꯧꯗ꯭ꯔꯦ ꯂꯣꯏꯔꯦ ꯂꯝꯕꯤꯗꯤ ꯂꯝꯕꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯃꯤꯅꯤꯠ ꯂꯥꯃꯩꯗꯣꯡ ꯁ꯭ꯋꯥꯏꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯝꯕꯤꯗꯨꯒꯤ ꯃꯥꯒꯤ ꯀꯔꯤ ꯀꯣꯡꯀꯨꯠꯁꯤꯡꯗꯨ ꯈꯔ ꯃꯦꯟꯁꯤꯟꯕꯤꯔꯗꯤ ꯈꯔꯁꯨ ꯐꯗꯧꯕꯀꯣ ꯌꯥꯗ꯭ꯔꯦ ꯌꯥꯗꯕꯁꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯂꯝꯕꯤꯁꯦ ꯁꯥꯔꯒꯤ ꯀꯩꯅꯣ ꯑꯉꯟꯕꯒꯤ ꯏꯁꯄꯤꯛꯇ ꯇꯌꯥꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯊꯦꯡꯕꯗꯤ ꯇꯥꯕ ꯑꯩꯈꯣꯏ ꯉꯝꯗꯔꯦ ꯑꯉꯟꯕꯒꯤꯁꯤꯗ ꯃꯊꯪ ꯁꯨꯝ ꯇꯥꯖꯔꯦꯕ ꯍꯣꯏ ꯁꯣꯏꯗꯅ ꯑꯊꯦꯡꯕꯗꯁꯨ ꯑꯉꯟꯕꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯕ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯊꯧꯔꯝꯁꯤꯒꯤ ꯃꯤꯅꯤꯠ 9 ꯂꯩꯖꯔꯤ ꯃꯤꯅꯤꯠ 9 ꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ Hello, Minga Madilai from IBC. Hello, sir. Hello, Minga Madilai from IBC. Ning Thokong 1 number 4 dani. Habiyo kari habini. Sir, this bolara mana sugar leibagi haibito. Adigi sugar aise angang oiringadagi ko. Athumba haiba ja to mata satiba. ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯨꯒꯔ ꯂꯩꯌꯦꯕꯀꯣ ꯑꯣꯄꯔꯦꯁꯟꯁꯨ 4ꯔꯛ ꯇꯧꯖꯔꯦ ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯂꯣꯏꯕ 2010 ꯁꯨꯒꯔ ꯂꯩꯕ ꯍꯧꯔꯦ ꯑꯗꯣ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯔꯛꯄꯁꯤꯗꯀꯣ ꯁꯥ ꯐꯥꯁꯇꯤꯡꯗꯣ ꯅꯍꯥꯟ 160 ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯤꯗꯥꯛ ꯊꯛ ꯆꯥꯕ ꯍꯥꯏꯕ ꯗꯣꯛꯇꯔ ꯀꯩꯅꯣꯗꯒꯤ ꯔꯟꯗꯤꯔ ꯑꯆꯧꯕ ꯇꯔꯨꯅꯤ ꯄ꯭ꯔꯦꯝꯆꯥꯟ ꯂꯣꯏ ꯌꯦꯡꯉꯦ ꯍꯧꯖꯤꯛꯁꯦ ꯐꯥꯁꯇꯤꯡꯗ ꯀꯌꯥ ꯂꯩꯒꯦ ꯆꯥꯛꯆꯥ ꯃꯥꯡꯗ ꯍꯥ ꯆꯥꯛꯆꯥ ꯃꯥꯡꯗ ꯀꯌా ꯂꯩꯒꯦ ꯍꯧꯖꯤꯛꯁꯦ ꯉꯔꯥꯡ ꯑꯩꯅ ꯇꯦꯁ ꯇꯧꯕꯗꯗꯤ ꯑꯣꯔꯒ 100ꯒ ꯈꯛꯇꯪ ꯂꯩꯔꯝꯕ 150 ꯆꯥꯛꯆꯥ ꯃꯇꯨꯡꯗꯤ ꯌꯦꯡꯕꯤꯕ꯭ꯔꯣ ꯌꯦꯡꯗꯦ ꯆꯥꯛꯆꯥ ꯃꯇꯨꯡꯗꯤ ꯌꯦꯡꯗ꯭ꯔꯕ ꯑꯩ ꯄꯤꯅꯕ ꯑꯉꯥꯡ ꯂꯩꯇ꯭ꯔꯕ ꯑꯗ ꯃꯌꯥꯝꯁꯦ ꯆꯥꯛꯆꯥ ꯃꯇꯨꯡ ꯌꯦꯡꯕ ꯌꯥꯗꯕ ꯌꯥꯔ ꯆꯥꯛꯆꯥ ꯃꯇꯨꯡꯁꯦ ꯌꯥꯝ ꯌꯦꯡꯗꯧꯅꯤ ꯆꯥꯛꯆꯥ ꯃꯇꯨꯡꯁꯦ ꯌꯥꯝ ꯌꯦꯡꯅꯗꯕꯅꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯌꯦꯡꯗꯕ ꯖꯥꯠꯂ ꯅꯨꯡꯗꯥꯡ ꯀꯩꯗꯧꯕ ꯅꯨꯃꯤꯗꯥꯡ ꯆꯥꯛꯆꯥ ꯇꯣꯛꯑ ꯃꯇꯨꯡꯗꯗꯤ ꯌꯥꯗꯕ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯌꯦꯡꯕꯤꯔꯣꯅ ꯊꯣꯏꯅ ꯀꯥꯟꯅꯔꯔꯣꯏ ꯌꯦꯡꯕ ꯌꯥꯕꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯈ꯭ꯔꯕ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏ ꯆꯥꯈ꯭ꯔꯀꯥꯟꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯔꯦꯟꯗꯝꯁꯦ ꯑꯩ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯩꯖꯥꯠꯅꯣ ꯍꯥꯏꯅ ꯁꯨꯝ ꯆꯦꯛ ꯇꯧꯊꯣꯛꯄꯗꯤ ꯐꯩ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯥꯏꯐꯥꯎꯗꯨꯗ 300 ꯂꯩꯔꯝꯃꯒꯗꯤ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯗꯥꯏꯗꯣ ꯑꯗꯨꯒ ꯑꯊꯨꯝꯕ ꯆꯥꯕ ꯉꯥꯛꯇꯅ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯅꯠꯇꯦ ꯑꯗꯤ ꯑꯊꯨꯝꯕꯗꯨꯗꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯛꯑꯀꯥꯟꯗ ꯑꯊꯨꯝꯕꯗꯨ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯗꯥꯏꯕꯦꯇꯤꯁꯇꯤ ꯑꯊꯨꯝꯕ ꯆꯥꯕꯗꯩ ꯅꯠꯇꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯛ ꯌꯥꯝꯅ ꯆꯥꯈꯤꯕ ꯍꯥꯏꯕꯗꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯍꯥꯏꯇꯥꯔꯦ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯁꯤ ꯆꯅꯥꯡ ꯀꯧꯔꯦ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯁꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯆꯅꯥꯡꯒꯤ ꯁꯔꯨꯛꯁꯦ ꯌꯥꯝ ꯆꯥꯕ ꯆꯅꯥꯡꯁꯤ ꯌꯥꯝ ꯐꯠꯇꯦꯕ ꯑꯩꯈꯣꯏ ꯏꯁꯥꯗ ꯆꯥꯕꯗ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯒꯗꯤ ꯃꯅꯥ ꯃꯁꯤꯡꯗꯨꯅ ꯈꯔ ꯌꯥꯝ ꯊꯣꯡꯉꯣ ꯈꯔ ꯌꯥꯝ ꯆꯥꯕꯤꯔꯣ ꯍꯋꯥꯏꯒꯨꯝꯕꯗꯨ ꯒꯥꯎꯠ ꯂꯩꯇ꯭ꯔꯒꯗꯤ ꯍꯋꯥꯏ ꯃꯈꯟꯗꯨ ꯊꯨꯝ ꯃꯣꯔꯣꯛ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯥꯎ ꯃꯆꯨꯝ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯝ ꯈꯔ ꯌꯥꯝ ꯆꯥꯁꯟꯕꯤꯔꯣ ꯑꯗꯨꯒ ꯆꯥꯛꯇꯨꯅ ꯍꯟꯊꯔꯒ खरा फुटप चंफुट नुंफुट कमदुन पुकची थन्न चासनबिरो अदोरदे अदुम कंट्रोल जो खरा लाकनेबा अदुन ngसाइगी चाक सोमु मयाम चासनबा अदु गुली जो तुम चासनबा अदुम इंसुलिन जो तुम कापा चाक तो मयाम चासन लगदी खरा वादोइनी अदुना सही कुन सुरादि 35 सुरादि किडनी सोइ फेलोइनेबा अदुना मसी याम सेक्शन बिगदमनी ये सौदा वांगम को अदि कि थरतान हौजिकति नॉर्मल द लैयो अदु हौजिकसे वाबा तत्पदे वाबा हाइता वागनी सोक्थगनी इसादो मदु करिनो हाइका नंगा साइगी
इसाजे अखोगी पांगन अखोगी वाखल पुनमक्से अथुंबना वाखन खललेबा हजिक अदम वाई हाइदो सिनी अदम चासनबियो संगोम अथुंब अदम थक्सनबियो कनगिनेबा अदो इसाददि करी ओइगेबु मदुना मयाम डैमेज ओइगनी अखोगी इसादा मिलियंस ऑफ मिलियन सेल्स मखन मयाम लई सेल अमम मसल सिंग हाइतारेको मसल सिंग सिगी कारक कारकता मखुन मंगा 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 पालेबा मसन से मिलियन मिलियन नोमदा हारी सिंगजे मिलियन मिलियन पोई मिलियन मिलियन सीयबा मसिनी अखोई अमोटपा हुमांग थोकपदा यावरकलिबा इसादा नुरा थोलकलिबा सेल असीबा मयामदो थोकलेइनेबको अदुन मसि इसिंगदे यावखिनी इदे यावखिनी अमांगबदे यावखिनी हुमांग ओइना थोलकपदा यावखिनी अदुगा सेल सिंगजे मखुन मंगा मंगा से नादबा मीदी अखोइना चारिबा मदुगी कार्बोहाइड्रेट तुप 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 न सुगर ओन्थो तागिनेबा अनाबा मीदी मखुन अमदे हेना फालोय मखुन मरी थादर लैमुक फुंजनगिनेबा अदुना अहेन बसिंगदुन हक्चांगी मथक्ता तानेबा अदुना स्किन की प्रॉब्लम लाकनी स्किन हागजगनी अदगी इसादा हागजबल हेनगनी मसिन मरम ओरगा हाइतारे कुइरा अदी मदुगी मफमदो पोप पोप लाउनो पोप थोरकदोइनी याम खुदोंग चारोइदोइनी अदुना खोंग कक्पा खुद कक्पना लाइसे अदुना कंट्रोल अमदा तौबिरगदी डॉक्टर अफबंगा तानर कांदा चिंजाक तु फजना मेंटेन तौबा वॉकिंग पुंखाय मपुंग अमा नोमगी अदुम चटपीबा हप्ता अमदा नुमित मंगानी तरुनी तरेनी चलसु याय याम मम्मिंगैदा होगल अइंगबदा चलो हाइबै थोदोप लैते गाड़ी थेंग खुदों थीगनी तो सरुपदी पाक कुंबा चिंगुंबा मी याम चनदब जगह लंपाक कुंबदा कोरोकोइना दुम चटपा सिगुम दुम फै हैरा दुम चाबा याय एवरीथिंग हाइतारे सो सुमाइना खर 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 कंट्रोल तौरगा अफब डॉक्टर अमगा था हुम हुम कोदिंगी सुम तानबीबको दुमाइन तौदौनी कंट्रोल तौरदि दुम मी दुम कंट्रोल तौद्रगबु हाइबै वानी सो थोदोप वानिंग लेते थैंक यू सो मच मी खुदिंगी मी मंगा खुदिंगी मी अममम डायबिटीज नारबनी नागदबगी हुजिक परिंग दमुंग लैरमनी अदुना चाबा याम चेक्सनबिरो चाबसे मसिने यामनो दरकार ओरिसे अदुना मपोकसे मुखक पोपो मपोकसिदने मिसी जादना सिबा हाइदो अनाबदा नातै जादबा नाबा हाइदो दुन मसि यामना बेरागी थबंगनी अदुना चेक्सिलगदी लोइना फै सिबबुदि मी खुदिमा कनाबा मंग कोनर सिगदोइ ngaktani अदुबु हिंगलिंगेगी मतमदा टेंशन मयाम हाइतारे सो तुम्बा यारो ओय चाबा यारो ओय यामना साउगलकनी ngahaki kesunataba khut pet togani aduna ngasai cham kontra haido adum thambiraga chani phaugi makha da 180 phau manung da fazana thambiyo doctor ga fazan tanabiyo yamna chection na leiba mathau tai aduna fazakraba sak haitare mai thong gai loi khoi dorimni asi na se berani yam lograba haitare ni so thank you so much haibirako sigidama khangdaba yade aduga living with diabetes living with bp mase ko yamna khangba mathau tai aduna naha sing di chance yam leiri ko hojik aduna kisi takatan hona biro na daba sing aduga chahi kunthra nga gi makha da leba sing yamna section bi horo adom khudong cha daba sigum basi mayok na dana ba chaning ba mafam da chatpa ya ba chaning ba mafam da cha ba ya ba sa hebiri duni chatpa da sadau thongi haido sor hon ba warak ka doini sor tasal ka doini tumba ya saloi dorim ne angak pani masi yam logra bani aduna kaya masu haitare ko मी से येंग बद खंगे आइदी संगलगने अइना डायबिटीज ना बिब्रा नाय ने तार कने अइ तनबम याव खंगमंदन मिवा ताय दो इसे तवे सम येंगु बदा हाइ तारे मरमदी इमा दा थेंगना रखिबा असिगी मरम सिदा हाइ तारे ने को टेंशन जी याम कुइना लई याम कुइना लाखरजान हेक्ता चुम लेरमे हाइ तारे को दुन सो सही कुंत्रा मंगा गी मखा दा लेबा सिंग सेक्शन बि होरो अदोम अदोंगी ख्वाइदगी लाइबक फबा मतम मदुनी अदोमना निंगथीजना नियम चुमना चाबियो नियम चुमना तुम चाबा मतम जानो होनबियो हाइना हाइजगे सो मतम सु लोइसिलगे अदुगा कॉलर हाइतारे असिगी कॉलर थोइदोकपा अमा और अनि लोखटपा याबगी तंजा लेरी लोमिनसी तंजा से अदुगा Tomten khoang karana ba natraga spinal cord lawar thingat pagum tobase phagat ningai oibra na tapire tomten ai doctor dina te dubu amutang di yeng thopiro khoang nai ai dugi maram ji makhan ji khoang na bai maram ji makhan ani hum lei sana khona bada dum stress oiki basu dum tawgani nung leira su khoang na gani kidney da bera ka ba kidney sin na ba horopada khoang da bera yamna kai nung leiba su bera kai aduna muktang doctor ga chapiraga doctor da chalaga madugi chap chaba ma khangdok nana ba hai tare CT scan ama lokthok piro maduga afaba doctor amaga muktang tanabiu soidana hai tare aduga angan ba matam da tana hobuna khwai digi hena fai
ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯈꯥ ꯇꯥꯅ ꯀꯣꯜ ꯂꯧꯈꯠꯆꯔꯔꯣꯏ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯉꯥꯏꯖꯕ ꯃꯇꯝꯁꯨ ꯂꯣꯏꯔꯦ ꯆꯞ ꯆꯥꯅ ꯄꯨꯡ 2 ꯇꯥꯔꯦ ꯍꯥꯟꯅꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯁꯤꯒꯤꯗꯃꯛ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯉꯔꯥꯡ ꯋꯥꯡꯉꯨꯗꯒꯤꯁꯨ ꯃꯐꯝꯗ ꯆꯠꯂꯨꯕꯗ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯂꯩꯈꯤꯕꯅꯤ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯂꯥꯎꯊꯣꯛꯆꯕꯁꯤ ꯈꯨꯗꯣꯡ ꯆꯥꯖꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯄꯨꯟꯅ ꯂꯥꯎꯊꯣꯛꯆꯔꯒꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯂꯩꯅꯥ ꯑꯁꯤ ꯐꯈꯤꯕ ꯅꯠꯇ꯭ꯔꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯉꯔꯥꯡ ꯃꯤ 64 ꯃꯤ ꯂꯩꯈꯤꯗꯕꯅ ꯑꯃ ꯑꯗꯨꯒ ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯒ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯁꯤ ꯂꯩꯅꯥ ꯇꯤꯟꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯕ ꯅꯨꯡꯁꯤꯅꯕ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯒꯥꯔꯤ ꯀꯟꯅ ꯊꯧꯕꯤꯒꯅꯨ ꯒꯥꯔꯤ ꯇꯞꯅ ꯊꯧꯕꯤꯌꯨ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯔꯤ ꯊꯧꯔꯝ ꯁꯟꯗꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯍꯦꯟꯖꯤꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ